ma'am. Ado ma'am ngasidi ay ahanada sige video se ay atopa ka hena kanodi nate. Yamna nungaitaba thawdok hatare ngarang nahangi video da akhoi Chutanpur da laiminaba akhoi kaka mama hana kawe buka kasu sum kawe adidi mama se kusalle adi akhoi ga thangnaraga laibene buka thangnara laibdo aina nahangi video da hapakhibido aduda akhoi gi numit mari ni mangani bidi sure ma laikhidabase ado aidi karhaude do khoi ba hodi loin karhaude buka khoi ba hodi loin chale chalaga gano toyeba yawi buka magi do nongi tabna ai yakire sum sujana bane ma'am hadi loksu ka thunge tawe aduga talobasida magi video sing asi koigi news kumbada dum ai thengnaba ko Facebook te taraga koi da laiminaba da hoin taraga thagalakpane buko thagatpasida du video do ai ma'am das ulake kyam nungai tage habado ma'am su yengu ko adagi wa kharasu sigi loraga video wa kharasu hage koi Chutanpur gi maramda ado ma'am ga puni yengminarse Hojik sumiyoi cha kayada awaba chetheng piri miyoi lising humpugi mathakta awaba tahal kaya amana nga shisho lanjena duna awaba khangduna leiri mayum makai kaya marum mai thadopiki masigi manungda Khoisnam Somorjit Churachandpur dagi masagi chehi humpugani palom suraba 1965 ki mamangdagi masagi inkhol gi pata paiduna macha mari amadi mahakki loinabiga loinena Churachandpur town da Somorjit masana cycle workshop amadi cycle yonduna hinglak libe imung amakhakni Khoisnam Somorjit English amaga chamapan humbudara manga Christian lining da thajaba miyoi ama oina lining asida changmaga loinena Churachandpur da leba Manipur Bible Churches Mission da chahi kaya church ki member oibiram laba matungda tuibung pha mamang da leba ECA Maitei Sanglup Churches ta amuk sida kapise sida akhoi sum ulokani buko video do sulu sabi ma kapise sida kapise se koi se pichane hadi ma bu dum de laite ko ma bu de Delhi da laibene leraga mana yumda tholokpa matandune kamai to kara koi video hamna minadana kotana tawe buko ado si video se sum makatani minasi aduga ai wa khara leke church asigi member oiki Churachandpur district ki 59 Saikot SC gi manung chana tuibong pham mamang dagi Khoisnam Somorjit megi tang ohum tam thirabalan adudagi lanje naraktuna ngangkhawai da leiba mi gi mayum amada saidang duna leraki thokkiba thodokuduna mahak wakhal yamna nuwaikiti na aduna matam sangna leraki hadu hojikti mapugi lekonda mahaki punchi chengjen loiraduna awaba cheitheng kaya phanggadagi haiduna ngasishu khawrang ngai asigumba awaba kayasi kayam kuina khangduna laikhigani me ahumdagi Manipurda tahaidaba duga tungan ba awaba thongdok kayam leptana thok ngasi fawba tasinna usinna laibagi mami ngasi dagina matam khari mamang dasu akoigi tungan relief camp kaya da akoigi sabu atmaga tawga sijabagi thongdok kayam thok lorena somo sigi video se Facebook da koi da maje tawga thagalakpane buko thagalakpuda aina thengnabane aduga hingu matapna ising sa yam kappe buko aidi thaude adu koi ba hodi chatle buko koi ba hoi chapase moina kamai to ga chingda gari si pumbamje ka awure mafamde adu koi ba hoi changi adu bawtene haidi moina maitai Christian hoi he buko aduga akoina maitai neba sakhone sana mai chale moina Christian chapane adu tarju khoi yamna luna nuksinaraga lere buko magi chida chepi chahaina chida kappe macha nupi madi chida leite madi mapalom de Delhi de leibane ba adu ma tholokpa kudingi aiga reels ka naminadana adagi kaino chogoi saminadana laiminadana yam toini domina heba khoidagi yumthong amagum katang kala yumthong amakatang khala gane buko leije aduda kai haini maman sumai leike da baje wakhal nungai wakhal leina na haragaju anamana oibane balaige tawribese aduga sigi lanse yong khoina kamai toraka aida pulap oina aidi de 3 da sum chentorokpani nungdinda adu bokta wana hingala ini adu khoi ma hoina li hawrapani adagi aina April gi aina inamaga singju tawba mubang ama yawbane adu hapake aduda adugi mubang bada romilagi
ꯗꯨꯀꯥꯟꯒꯤ ꯖꯦꯟ ꯕꯣꯏꯂꯔ ꯊꯤꯜꯂꯛꯄꯗꯣ ꯄꯨꯡ 3ꯗ ꯁꯤ ꯌꯧꯔꯛꯑꯦꯌꯦ ꯑꯩꯈꯣꯏꯗꯗꯤ ꯀꯩꯝ ꯇꯧꯕ ꯅꯠꯇꯦꯀꯣ ꯃꯣꯏ ꯃꯁꯦꯟꯅꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀ ꯀꯩꯅꯣꯒꯅꯦꯕ ꯃꯣꯏ ꯃꯁꯦꯟꯅꯦꯕ ꯑꯗꯨ ꯇꯥꯔꯁꯨ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯀꯤꯗꯅ ꯅꯣꯡꯃꯩ ꯑꯩꯈꯣꯏꯁꯨ ꯃꯈꯣꯟ ꯀꯥꯞꯅꯕꯅ ꯆꯤꯡꯕ ꯈꯣꯠꯄ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯅꯤꯡꯗꯨꯗ ꯇꯧꯋꯦꯕ ꯈꯪꯕ꯭ꯔꯥ ꯃꯅꯤꯡꯗꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕꯅ ꯆꯤꯡꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯇꯧꯋꯦ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯗꯥꯡꯗꯨꯃ ꯇꯨꯝꯕ ꯆꯥꯕ ꯐꯖꯅ ꯈꯪꯈꯤꯗꯦꯕꯀꯣ ꯃꯣꯏ ꯃꯁꯦꯟ ꯀꯥꯞꯅꯔ ꯈꯣꯠꯂꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯥ ꯑꯃ ꯂꯩꯈꯤꯗꯕꯁꯦ ꯃꯣꯏꯒꯤ ꯃꯌꯨꯝꯁꯤ ꯅꯛꯄꯅꯤꯅ ꯁꯪꯕꯟ ꯋꯥꯡꯕꯅꯦꯕꯀꯣ ꯑꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯅꯨꯃꯤꯠꯇꯨ ꯂꯩꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯅꯈꯤꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯒ ꯇꯧꯔꯒ ꯃꯣꯏ ꯗꯦꯠ 3ꯁꯦ ꯑꯥꯔꯃꯤ ꯀꯦꯝ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯕꯅꯦ ꯑꯥꯔꯃꯤ ꯀꯦꯝ ꯆꯦꯟꯁꯤꯜꯂꯒ ꯑꯥꯔꯃꯤ ꯀꯦꯝ ꯃꯅꯨꯡꯗ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯇꯪ ꯂꯩꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯅꯣꯡꯃ ꯅꯤꯅꯤꯒ ꯅꯠꯇꯦ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯤꯗꯤ ꯍꯞꯇꯥ ꯑꯃ ꯃꯤꯗꯤ ꯍꯦꯟꯅ ꯆꯣꯟꯊꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯂꯥꯁꯇ ꯒꯥꯔꯤ ꯐꯪꯗꯕ ꯍꯥꯏꯗꯤ ꯏꯟꯅꯕꯗꯣ ꯒꯥꯔꯤ ꯃꯌꯥꯝ ꯒꯥꯔꯤ ꯑꯃ ꯃꯤꯅ ꯃꯌꯥꯝ ꯌꯥꯝꯕꯒꯤ ꯍꯤꯡꯅꯕꯅꯦ ꯍꯥꯏꯗꯅ ꯆꯦꯟꯊꯣꯛꯅꯔꯛꯄꯗ ꯑꯗꯨꯗ ꯑꯗꯨ ꯃꯊꯪ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯅꯤꯡꯊꯧꯈꯣꯡꯗ ꯌꯧꯔꯛꯑꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯂꯩꯐꯝꯗ ꯑꯣꯏꯕꯅꯤꯅ ꯑꯗꯒꯤ ꯃꯤ ꯈꯔꯅ ꯃꯣꯏꯔꯥꯡꯗ ꯂꯩꯍꯧꯋꯦ ꯈꯔꯅ ꯅꯝꯕꯣꯜ ꯆꯠꯂꯦ ꯈꯔꯅ ꯃꯊꯪ ꯇꯧꯔꯒ ꯃꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯂꯣꯏ ꯊꯥꯅꯕꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯈꯣꯡꯁꯤꯗ ꯂꯩꯍꯧꯕꯅꯦꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯅꯝꯕꯅ ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯋꯥꯈꯜ ꯂꯩꯅꯥꯅ ꯉꯥꯛꯇꯅꯦꯕ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯝꯃ ꯍꯣꯏꯅ ꯂꯩꯈꯤꯗꯕꯁꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯕꯅꯦ ꯃꯣꯏ ꯋꯥꯈꯜ ꯌꯥꯝ ꯁꯣꯟꯊꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯩꯅ ꯋꯥꯈꯜꯁꯦ ꯊꯧꯒꯠꯄꯤꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯈꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯕꯨꯗꯤ ꯋꯥꯈꯜ ꯊꯧꯒꯠꯄꯤꯔꯒ ꯐꯖꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯍꯜꯂꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯝ ꯑꯩꯈꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯛꯏꯉꯩ ꯑꯩꯅ ꯄꯣꯛꯄꯗꯒꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯕꯥ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯗꯣ ꯃꯣꯏꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯕꯥ ꯍꯧꯖꯤꯛ ꯆꯍꯤ 60ꯒ 2-3 ꯁꯨꯔꯕꯅꯤ ꯑꯩꯈꯣꯏ ꯄꯣꯛꯄꯗꯒꯤ ꯁꯨꯝ ꯂꯩꯔꯛꯑꯕꯅꯦ ꯑꯗꯨꯗꯤ ꯑꯩꯈoi baꯒꯤ ꯃꯥꯒꯤ ꯕꯕꯥꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯄꯨ ꯇꯥꯔꯦ ꯃꯣꯏꯁꯨ ꯁꯨꯝ ꯂꯩꯔꯛꯑꯕꯅꯦꯕ ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯆꯍꯤ ꯃꯌꯥꯝ ꯑꯃ ꯁꯨꯔꯦꯀꯣ ꯆꯍꯤ ꯃꯌꯥꯝ ꯑꯃ ꯁꯨꯔꯦ ꯑꯩꯅ ꯈꯟꯕ ꯆꯍꯤ 70-80 ꯑꯅ ꯁꯨꯔꯝꯃꯗꯕꯅꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯛꯄꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯈꯔꯕꯨꯗꯤ ꯀꯨꯏꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯐꯅꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯇꯥ ꯅꯨꯡꯇ ꯋꯥꯔꯤꯅꯦ ꯑꯩꯈꯣꯏ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯤꯔꯛ ꯊꯣꯛꯂꯛꯄ ꯍꯥꯏꯗꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯣꯏꯅꯅꯦ ꯍꯥꯏꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯅ꯭ꯌꯨꯁꯇꯒ ꯌꯥꯎꯈꯤꯕꯅꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯁꯦ ꯑꯅꯝꯕꯅꯗꯤ ꯀꯩꯅꯣꯅꯦ ꯃꯁꯥꯒꯤ ꯄꯇꯥ ꯂꯩꯔꯝꯗꯦ ꯃꯁꯥꯒꯤ ꯍꯤꯡꯒꯣꯜ ꯂꯩꯔꯝꯗꯦ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯈꯤꯕ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯄꯇꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯈꯣꯏꯒꯤ ꯄꯇꯥꯁꯤꯅ ꯑꯩꯈꯣꯏ ꯀꯀꯥꯁꯤꯅ ꯄꯨꯊꯣꯛꯍꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯄꯇꯥꯁꯤꯅ ꯑꯩꯈꯣꯏꯅ ꯉꯝꯅꯈꯤꯗ ꯑꯩꯈꯣꯏ ꯀꯀꯥꯗꯤ ꯃꯥꯗꯤ ꯀꯩꯒꯤ ꯋꯥꯈꯜꯗꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯄꯇꯥꯁꯦ ꯄꯥꯏꯍꯧꯔ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥ ꯉꯝꯅꯕ ꯃꯥ ꯄꯨꯊꯣꯛꯑ ꯆꯠꯂꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯦꯟꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨ ꯃꯇꯝꯗꯨꯗ ꯀꯨꯏꯗ꯭ꯔꯤꯕꯅꯦ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯉꯥꯏꯔꯤꯕꯅꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕꯁꯦ ꯍꯥꯏꯗꯤ ꯑꯅꯝꯕꯅ ꯍꯤꯡꯒꯣꯜ ꯂꯩꯇꯕꯤ ꯂꯩꯔꯝꯃꯦ ꯂꯣꯏꯅ ꯃꯤꯒꯤ ꯚꯔꯥꯗ ꯂꯩꯔꯝꯃꯦ ꯈꯣꯠꯂꯦꯅ ꯑꯩꯅ ꯌꯥꯝ ꯍꯥꯏꯅꯤꯡꯕꯗꯤ ꯀꯌꯥꯝ ꯗꯨꯛ ꯌꯥꯝ ꯆꯨꯝꯅꯒ ꯉꯥꯡꯉꯤꯗꯣ ꯌꯥꯝ ꯃꯥꯟꯅꯒ ꯉꯥꯡꯉꯤꯗꯣ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯇꯥ ꯂꯩꯇꯦ ꯀꯥꯏꯅ ꯚꯔꯥꯗ ꯂꯩ ꯑꯩꯈꯣꯏꯅ ꯁꯨꯛ ꯌꯥꯝꯅ ꯁꯥꯡꯅ ꯆꯍꯤ 70-60-70 ꯍꯦꯟꯅ ꯑꯩꯈꯣꯏ ꯕꯥꯍꯣꯏ ꯂꯩꯔꯛꯏꯁꯦ ꯃꯤꯒꯤ ꯚꯔꯥꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯉꯛꯄ ꯌꯥꯕ꯭ꯔꯅꯦ ꯃꯤꯒꯤ ꯚꯔꯥꯗꯨꯗ ꯁꯤꯒꯨꯝꯕ ꯑꯣꯏꯗ ꯄꯥꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯤ ꯃꯤ ꯆꯩ ꯊꯤꯕ ꯋꯥꯅꯤ ꯍꯣꯏ ꯐꯖꯅ ꯍꯥꯏꯔꯝꯃꯨꯕ ꯑꯅꯝꯕꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕꯁꯦ ꯈꯔ ꯑꯃꯗꯤ ꯚꯔꯥꯗ ꯂꯩꯕ ꯌꯥꯎꯏ ꯃꯁꯥꯒꯤ ꯄꯇꯥ ꯅꯠꯇ꯭ꯔꯒ ꯚꯔꯥ ꯂꯩꯖꯕ ꯌꯥꯎꯏ ꯈꯣꯠꯂꯤ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯁꯦꯡꯅ ꯍꯥꯏꯔꯝꯕꯣꯏꯗꯤ ꯐꯕ ꯑꯅꯝꯕꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯁꯤꯡꯁꯦ ꯚꯔꯥ ꯉꯥꯛꯇ ꯂꯩꯔꯝꯃꯤ ꯃꯁꯥꯒꯤ ꯍꯤꯡꯒꯣꯜ ꯂꯩꯕ ꯌꯥꯎꯗꯦ ꯀꯥꯏꯅꯒ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯕꯨꯗꯤ ꯆꯦꯟꯅꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯁꯤꯕ ꯄꯇꯥ ꯈꯣꯠꯄ ꯄ꯭ꯔꯦꯁ ꯂꯥꯛꯇꯅ ꯀꯩꯅꯣ ꯇꯧꯗꯅ ꯈꯣꯠꯇꯅ ꯁꯣꯝꯒꯤ ꯁꯥꯏꯠꯇꯒꯤ ꯂꯣꯏꯅꯕꯨꯗꯤ ꯁꯦꯇꯜ ꯇꯧꯅꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯋꯥ ꯉꯥꯡꯊꯣꯛꯄ ꯃꯇꯝꯗ ꯌꯦꯡꯉꯒ ꯋꯥ ꯉꯥꯡꯉꯗꯤ ꯈꯔ ꯐꯒꯗꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅ ꯆꯦꯜꯂꯛꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯌꯨꯝ ꯍꯤꯡꯒꯣꯜ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯩꯖꯔꯝꯕ ꯌꯨꯝ ꯍꯤꯡꯒꯣꯜꯗꯣ ꯂꯣꯏꯅ ꯇꯨꯝꯅ ꯃꯥꯡꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯌꯦꯡꯉꯒ ꯉꯥꯡꯍꯟꯅꯤꯡꯉꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯍꯥꯏꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯒ ꯑꯍꯟ ꯃꯌꯥꯝ ꯑꯃ ꯁꯤꯕ ꯌꯥꯎꯔꯦ ꯅꯥꯕ ꯌꯥꯎꯔꯦ ꯃꯀꯣꯛ ꯆꯥꯛꯄꯐꯥꯎ ꯌꯥꯔꯦ ꯏꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯎꯠꯂꯤꯕ ꯀꯩꯅꯣꯁꯤꯅ ꯃꯄꯥꯜ ꯊꯣꯡꯒꯤ ꯋꯥꯅꯦꯕꯀꯣ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯅꯨꯡꯗ ꯈꯟꯖꯤꯜꯂꯛꯄꯒꯤ ꯋꯥꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯇꯩ ꯅꯠꯇꯦ ꯑꯁꯤ ꯋꯥꯁꯤꯅꯦ ꯃꯥꯃꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯁꯦ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯒ ꯁꯦꯕꯥ ꯇꯧꯔꯒ ꯐꯪꯖꯍꯧꯗ꯭ꯔꯦꯀꯣ ꯑꯩꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯃꯒꯤ ꯑꯁꯇꯤ ꯍꯥꯏꯗꯤ ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯗꯦꯠ 6 ꯉꯔꯥꯡ ꯀꯩꯅꯣꯝ ꯇꯥꯕꯅꯦ ꯑꯗꯣ ꯁꯣꯔꯥꯠꯇꯗꯤ ꯑꯩ ꯆꯠꯀꯦ ꯑꯗꯒꯤ ꯑꯩꯅ ꯏꯆꯦ ꯄꯤꯆꯥꯒ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯃꯥꯃꯒꯤ ꯑꯩ ꯏꯆꯦꯗꯣ ꯑꯗꯨꯒꯗꯤ ꯂꯨꯅ ꯌꯥꯝ ꯇꯤꯟꯅꯔꯛꯑꯦꯕꯀꯣ ꯃꯥꯒꯤ ꯏꯕꯥꯅꯤꯅ ꯔꯤꯜꯁ ꯀꯩꯅꯣ ꯅꯝꯕ ꯈꯣꯠꯄꯒꯗꯣ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒ ꯅꯝꯕ ꯔꯤꯜꯁꯅꯦꯕ ꯃꯅꯤꯡꯗꯒ ꯑꯗꯨꯒꯁꯨ ꯁꯨꯝ ꯑꯩ ꯃꯊꯥꯏꯗ ꯍꯥꯞꯄꯛꯀꯦ ꯀꯃꯦꯟꯗꯁꯨ ꯌꯥꯎꯏ ꯀꯃꯦꯟꯁꯦ ꯃꯌꯥꯝꯅꯗꯤ ꯍꯥꯏ ꯀꯃꯦꯟ ꯄꯥꯊꯣꯛꯎꯅꯨ ꯀꯩꯅꯣꯒꯤ ꯃꯣꯏꯅ ꯄꯤꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯀꯃꯦꯟ ꯍꯣꯏ ꯑꯩꯅ ꯃꯣꯏꯒꯤꯗꯨꯗꯤ ꯇꯣꯛꯈ꯭ꯔో ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯏ ꯑꯗꯨꯒꯨꯝꯕ ꯀꯃꯦꯟꯗꯨ ꯄꯤꯔꯛꯀꯅꯨ ꯃꯣꯏ ꯀꯨꯀꯤꯒꯤ ꯃꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯄꯦꯟꯒꯗꯕ ꯀꯃꯦꯟꯗꯨꯗꯤ ꯄꯤꯔꯛꯀꯅꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯃꯣꯏꯅ ꯌꯦꯡꯕꯗ ꯄꯦꯟꯈꯤꯅꯦꯕꯀꯣ ꯃꯣꯏꯅ ꯌꯦꯡꯕꯗ ꯄꯦꯟꯈꯤꯅꯤ ꯄꯦꯟꯅꯅꯕ ꯊꯕꯛꯁꯦ ꯇꯧꯔꯣꯏꯁꯤ ꯃꯣꯏꯅ ꯍꯔꯥꯎꯈꯤꯅꯕ ꯊꯕꯛꯁꯦ ꯇꯧꯔꯣꯏꯁꯤ ꯍꯧꯖꯤꯛꯇꯤ
ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯣꯏ ꯊꯃꯣꯏꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯃꯇꯧ ꯇꯧꯕ ꯉꯝꯗꯕꯗꯣ ꯐꯪꯗꯕꯗꯣ ꯑꯗꯨꯒꯤ ꯆꯥꯛꯄꯗꯣ ꯑꯗꯨꯗꯣ ꯑꯣꯏꯍꯟꯁꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯅꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯂꯞ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯉꯒ ꯂꯩꯈꯤꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯁꯨꯛ ꯋꯥꯅꯅ ꯂꯩꯔꯒꯅ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯩꯕ ꯈꯣꯠꯄ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯅ ꯀꯔꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯃꯦꯟ ꯇꯥꯗ꯭ꯔꯤ ꯃꯌꯥꯝ ꯑꯗꯣ ꯇꯨꯡꯗ ꯑꯐꯕꯗꯣ ꯁꯨꯝ ꯑꯣꯏꯔꯁꯅꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯨꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯀꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯈꯛꯇꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯇꯣ ꯑꯗꯨꯒꯤ ꯑꯩ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯔꯛꯄꯅꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯅ ꯍꯦꯛ ꯑꯩꯈꯣꯏ ꯃꯣꯏ ꯀꯨꯀꯤꯅ ꯍꯥꯏꯔꯛꯄꯗꯤ ꯑꯩ ꯃꯋꯥ ꯂꯧꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯆꯦꯜꯂꯤ ꯐꯤꯕꯝꯁꯦ ꯂꯣꯏꯅ ꯈꯪꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯅꯣꯏꯒꯤ ꯌꯦꯡꯀꯥꯟꯗ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯔꯤꯕꯁꯦ ꯑꯩꯅ ꯀꯩꯗꯧꯅꯣ ꯁꯤꯟꯗꯣꯛꯀꯗꯕ ꯅꯠꯇꯦ ꯐꯖꯅ ꯊꯝꯒꯗꯕ ꯅꯠꯇꯦ ꯁꯤꯗꯤ ꯐꯕꯨ ꯐꯖꯔꯤ ꯀꯅꯥꯒꯪꯒꯤ ꯂꯥꯁꯇ ꯑꯩ ꯂꯦꯇ꯭ꯔꯤꯟꯗ ꯅꯝꯃꯛꯄꯔꯁꯨ ꯅꯣꯏꯅ ꯌꯦꯡꯅꯕ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯅꯣꯏ ꯅꯋꯥ ꯂꯧꯗꯦ ꯅꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯆꯪꯉꯒ ꯁꯨꯡꯌꯦꯡ ꯌꯦꯡꯉꯛꯀꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕꯤꯌꯣ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯩ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯤꯟꯁꯤꯁꯨ ꯂꯩꯃꯥ ꯂꯧꯗꯦ ꯃꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦ ꯑꯩꯅ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯍꯛꯇꯛꯇꯩ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯃꯣꯏꯗꯃꯛꯇꯗꯤ ꯑꯩ ꯐꯖꯅꯕꯗꯤ ꯇꯧꯔꯔꯣꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ